ꯈꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯠ ꯃꯊꯦꯜ ꯃꯌꯥꯝ ꯁꯟꯒꯣꯛꯀ ꯊꯣꯡꯕ ꯃꯌꯥꯝꯁꯤ ꯂꯩꯔꯕ ꯄꯤꯁꯁꯦ ꯁꯤ ꯎꯔꯛꯀꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯤꯁꯁꯤ ꯂꯩꯔꯦ ꯁꯟꯁꯤ ꯄꯤꯁꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯔꯛꯄꯅꯦꯕ ꯑꯣꯛꯀ ꯁꯟꯒ ꯊꯣꯡꯉꯒ ꯆꯥꯕꯤꯔꯣꯅ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯒ꯭ꯔꯦꯚꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕ ꯌꯦꯡꯃꯤꯟꯅꯁꯦꯕ ꯑꯗꯣ ꯁꯤꯗ ꯐꯖꯅ ꯊꯣꯡꯕꯗ ꯑꯩꯈꯣꯏ ꯀꯥꯝ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯀꯥꯝꯊꯣꯛꯑꯒ ꯑꯣꯛꯁꯦ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯉꯁꯤ ꯀꯣꯟꯅ ꯀꯣꯕꯤꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯎꯃꯣꯔꯣꯛ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨ ꯕꯦꯜ ꯑꯩꯈꯣꯏꯁꯤ ꯅꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯣꯟ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨ ꯃꯇꯨꯡ ꯍꯟꯖꯔꯒꯦ ꯋꯥꯒ ꯋꯥꯕꯅ ꯑꯁ ꯆꯥꯛ ꯂꯥꯝꯃꯦ ꯁꯥꯔꯤꯌꯦ mềm chín hầu ấy mềm san thùng với mềm xong rồi mình nằm béo này hay mi cái mà hong của lại đồ khơi thì mềm nằm nên hầu mình nằm đấm nên hầu ấy vậy Yes. Hầu wow. Ngon bụng. Mì à? Đây. Dạ. 고비 맘맘 아리엠도네 하디 그놈 마닝 어ቆ나 빨라고도 비에도 잠깐만 잘해 오케이
Chào các bạn. Chào. Tamam. Nang chakasi khangam do. Sanmaru natra. Do yang mesti mata lu sensor ke do Ado ma'am na khoi video se loi baw yeng badang ta. akhoi ni kon thakasari Ado ma'am na khoi video se ahan ming bi ni sibina like, share, subscribe to biramo. amusung mem bella konjunum bi ma yang mesti mata lu sensor ke matang video ta amu na sen Bye bye.